Manipur top signal looking a sinung phong keep a fong sing the maru paus and conga charaga mam the share of the ahan mada. Nasigo punkun gamariki COVID-19 update mam the share of the Government of Manipur COVID-19 Kamal Control Room the Kitadoraka press release number 251 Nasipung mga pogi over the tada. Punamyo sama yang kai taruk general population the COVID-19 positive way sama yang kai taru usigi manung that home dragon itu amadi nupani eduga miyoy Marfuga Maria Mana Nupini Hari, Ado Atopamio Nifuga Nitu Amas COVID-19 positive body, Makoina, CPF Tagine, Central Armed Police Force Signisu Hari. Ado si COVID-19 positive wherever Mioing si Impal West Tagi, Humpuga Nipan, Impal East Tagi, Nifuga Matoy, Taubal Dagi Taret, Bisnupuragi, Kunga Matoy, Kaksing Digi Ahom, Tameng Long Dagi Ani, Kangpok Pidigi Ani, Urukul Dagi Taruk, Senapati Digi Ama, Sursampur Dagi Ani, Jeribam Digi Ani Amasum, Sandel Digi Amani Hari, Makoiso. Local transmission ngakhtani haidi amasung makhoi hauji makhoi gi lokhot pham tokpa chikshin tharangsin lona ma lokhot kre covid care facility de ship tokre amasung makhoi gi contact tracing amasung makhoi gi lepham singsi containment zone singba lokhot pham tokpa thabak sing lokhot kre haidi adu yamna nungaita ba mana mayam nungti khudingi manipur covid-19 positive oiduna daikide ba masingsi nong gi masing galagli ngasi chu pung kun gi mari sita pung manga phogi obita ta da mi nipan covid-19 positive oiduna sikre Mio Nipan si Han Bagisna say Yankai Marisore Mark Nupani Impal Istagini, Masung say Humdraga Manga Subama, Mark Sunupani Mark Impal Istagini, Ahum Subusna say Humdra Manga Sure, Mark Sunupani Mark Impal Istagini, Marie Subusna say Kuntraga Manga Sure, Mark Sunupani Mark Impal Westagini, Manga Subusna say Yankai Nipan Sure, Mark Sunupani Mark Akang Popidagini, Taruk Subusna say Mark Fusure, Mark Nupini, Edugama Urkul Dagini. Tare subasna say humdra manga sure mahak nupani tuga mahak Bisnupur dagi namasum arabigisna mahak su Bisnupur dagi ne mahak su nupini mahak say nipugani to sure Bisnupur dagi nupi ani laikidre COVID-19 positive weraga ma'am aduga ngasi laikidaba miyoy singsi rims dagi miyoy manga amasum Jenims Hospital gi miyoy ahum ni haina su ngasi press release na makatan fongdor gi duga apun boy na ngasi miyoy nipan laikidaba si tharaga COVID-19 positive oiduna laikidaba apun miyoy masingsi Manipur gi oina saniga marfuga mapan sure amasung ngasi gi oiba COVID-19 gi pharaktuna negative oiduna discharge tokiba miyoy masingna apun boy na ngasi gi oiba chamagi yang khaigi ni thoinen su press release na makatan fongdorokli amasum recovery rate na hojik phoki oina mem 86.03% laidi henesu fongdorok di makha chatrak point atop maru eba pawkhram mem share tawjaramge India gi constitution amadi flag ani shuroi RN Ravi India gi oina constitution amadi laibak asigi flag amadagi hena laiba yaroi naga political issue gi solution ama puraknaba honabada lining laison khenaba amadi community kayana lairiba laiba asida Indian singna saukthokchariba aikhogi flag amadi constitution asi ani suwanbagi wafam laite haina Nagaland gi governor RN Ravi na fongdokre 1963 gi December 1 da Union of India gi tarataruk suba state oina tin khiba numit Nagaland gi yankhai ga nipan suba statehood numit mari lainana NSNIM amadi government of India ani gi interlocutor su oiriba governor RN Ravi na wafam asi fongdorakpani mahak na hai sai kun gomdoi chupna peace talk sa tharakliba NSNIM gi solution purakna ba khotna ba India gi constitution amadi flag tongan ba ama laigani haina kanagumana hairaklabasu madu Thazabigano haina governor gi warol aduna palli haina pauksisna sumakatan fungdorokli asa tharakpone yamna ngakniya oiba pawm mem da share tozgi maraktana COVID-19 naba amagi yumgi Thongal da Poster thetlam labadi patient adu sokna samnaba yadi haina threat tawgadabani AC COVID-19 naba amagi yumgi Thongal da COVID-19 gi poster thetlam labadi yum adu lairiba patient adu sokna samnaba yadre haina treat tawgadabani haina Supreme Court na high grade adumainama hiramasi gi matang na akhanaba chana kanglon ama semba leitri haina center na court asida khangan khre haina su pauksisna makhatana fongdorokli makha satharak point atopa marueba pau khara nabu November tha khaktada GST digi government da lupa crore lakh amaga 0.04 khongpat pangamle finance minister say sigi November tha khaktada GST digi central government lupa crore amaga lising mariga samapan ga humpuga humda khongpat pangamle haina Ministry of Finance na ngasi laukthokre November thara khongpat kiba
GST gi revenue asi lupa crore amaga lishing mariga chamapan ga humpu ga humdoini masigi manungda CGST na lupa crore taraga mapan ga samaga marfu ga mapani SGST na lupa crore kun ga manga ga songwa ga nifuni IGST da lupa crore yankhai ga mathoi ga chamapan ga maudra ga nithoini aduga sesna lupa crore nipan ga sani ga nifu ga nithoini hairi November sache kuntra phawbigi GSTR 3B written file tarakiba asi lupa lakh marfu ga nithoini haina ministry gi statement amana hairi November thara khomkat khiba revenue asina mamang dagi sada 1.4 hengatpa ngamle hairi hensu pauksesna makhatana phungdurakli loisilak poina to payamna nungaiba pawa mana modna vaccine sada sama covid ki mayukta kana fangle ayaba launa ba hotnari Moderna INC na US aduga European digi masigi COVID-19 vaccine emergency authorization gi dama apply tawkhre masi khwai digi konba thijinbegi fanglakpa result matung ina sada 94.1 kana pa fangle loinana vaccine asigi sangyengda henjinna nahanbana singbaga mari leinaba wakat amata fangde haina company asina hairi haina news agency na thadorokpa pawda hairi COVID na henjin na sukolaba anaba sang sama kana ba phangle hairi laisat asina malem gi miyo million 1.5 rom sian kre Pfizer aduga BioNTech na sangyeng da sada 95 ki kana ba phangle hairi bisigi matungda Moderna vaccine sayi sigi ani suba US emergency use authorization phangma ngamba oiraba yai Moderna chief medical officer tal jackson hai vaccine ama leiba hai bisi Pamliba pandamadu sapsana phangba ngambaduni madu aikhoida khudam tawragani pandemic asigi mari lainana asoba saru ama oina laigani haina thajai miyoi lising kunthrai hena sangyeng sathabada COVID-19 naba volunteer samaga maudraga taruk yawi hana emergency use authorization gi dama US aduga Europe te apply tawhrabani Moderna haidi million dose kun vaccine sahi sigi loisilakpada United States thana thorang leire miyoi million tara tika thana ba matik sana leire hainasu pauksiyesna makhatana phongdorole duga myam ngasi goinadi matang saida loisinjarage duga hay ayu antam ayu phongmuchi phongsingi maru oiba pausin soisona khongbacharaga myamda nganna share tawba ngamna jana bhona jarake aduga myamna sigi video sita biba loraba matungda myamna soidana video sitagi kana ba phangbiragadi comment masang gatang drop tawbiramo amasung hauzik Manipur COVID-19 na sian ba miyogi masingi nongmonamgi hengalakli binina miyam section na tekta kaidana lemina si haina Manipur top channel gi makedi upload tawjari duga matang sai lusinjarage hay ayung atamu thengnare sen thank you